Government Railway Police tangarang Guwahati Railway Station da mapu leitana leiramba bag tarada selgi oina lupa lakh 4,8 sanagi khuji pier 38 fagatpa ngamkhre hairi. Art and Culture gi lamda tongan ba thabak tawriba miyoi 19 pu makoina tawkhiba thodang singbu sakhangladuna ngarang Manipur State Kala Academy Awards 2026 piduna ikai khumnaba utkhre. Malemgi miyamna mipaiba leiringai cheirakta India da coronavirus nare haina khangba miyoi masing 19 sukre ngasi Italian tourist 15 leina asi nabra haina test tawba matamda positive oire haiba khangmangam khibane. Prime Minister Narendra Modi novel coronavirus ki matangda akanba mityeng changbaga loinana extensive review tawduna mathau taba thabak sing lokhataba mari leinaba singda khangankhre. Amaromda Cabinet Secretary Rajiv Gauba nasu video conference ki kuthangda India ki state singi mari leinaba singa wari sabagi thabak chathari. Manipur Veteran Cricket Association asinduna Langthabal Public Ground da chatharakhiba T20 Manipur Veteran Cricket Tournament ki final match hauzik akan mamongda YWC Langthabal amadi LCCC Lilong Haurebi anigi marakta sanari. India ki maming leiraba brand Indian Terrier ki showroom ama hanagi Chief Minister oiramba Radhabinot Koijamna athoiba mitunglen oiduna ngasi thangmoibanda nauna hangdokre. India ki oina maming leiraba brand ni nupa amadi nupi macha gi oina firol sing fangani amadi matam gi oiba offer supigani miyamna hairiba kanaba si lobiu haina Indian Terrier gi Imphal nauna hangba showroom gi mapu Harindu Koijamna phongdokre.